Zaribon Laisumkhun Mamang Lakaida Tara Mari Suba Saita Kirtan Pangthokre Ngarang July gi tang tara 2026 Irai Numit Laisumkhun Mamang Lakaida Oja Subram Moirang Jeng Tebo Hainasu Mayamna Khangnariba Oja Asigi Yaiferaba Mapok Numit Kamari Leinena Sahi Khudingi Pangthokpagum Tara Mari Suba Saita Kirtan Ngarang Oja Subram Masagi Sangaida Pangthokre Thorom Masida ACS Asem Mani Singhana Chairman Obiki Loinana Dr. Furit Sabam Piramani Singha President Manipuri Saita Parishat Asamna Chief Guest Oibiki Special Guest Oina Lengbi Rakiba Oja Singh Mingmoina Panjabada IS Thingkom President Nongchuk Haram Manipuri Asel Lup Kasar Kalol Chaudhry Minchat Leiraba Kabi Sahitik Hailakadi Yauna Daiski Leiting Oibiki Mayamna Phamlen Langda Lengsin Kraba Matungda Lengan Phit Amduna Ikai Khumnaba Utki Atiti Singna Maira Chukhatpaga Loinana Program Ase Haudaki Loinana Bidit Kumar Singhana Seho Isai Sakpiki Kasar Lakipur dagi Oza I Binod Singhabu Lekhidraba Sem Harimon Singha Ima Zaubi Ningsing Mana Piduna Ikai Khumnaba Utki Thorom Ase Makhathataba Oina Akhanaba Mioi Kharasu Ikai Khumnaba Utki Asutosh Das Literary Awardee 2025 Khetrimayum Benubala Sribhumi Ambedkar National Awardee 2025 Thokcham Anjana Singha Kasar N Dhananjoy Awardee 2025 Lamabam Birendra Singha Sribhumi Kaviratna Dr. Oinam Usarani Laisumkhun Sahitya Ratna Dr. Sanasam Pulo Singha Amadi Zaribon Ipau Hailakadi Yauna Yumbuna Taramna Pidek Tamki Nungtilgi Pung Baro Makhai Tabada Mayam Punna Saklen Phaminaki Mathangi sessionda Aiba Hawam Atomba K Nilkumar Amadi P Hemanta Singhana Aiba Lairik Phongbagi Thoram Pangthokki Dr. Laisram Rajkumar Singhana P Hemantana Aiba Lairik Takthoklunu Haidokluno Hairiba Lairik ase Saktaki Loinana Dr. Sanasam Kulo Singhana K Nilkumar Singhana Aiba Ahingi Pirang Amadi Dr. Oinam Usarani na Hawam Atombana Aiba Lairik Manglan Ama Mangki Mekhurakta Hairiba Lairik ase Mayamda Saktaki Dr. Y. Kunjalal Amadi Dr. Merina Sagakpamna Lairik Asigi Mathakta Meeting Amadi Pungningi Warwal Phongdokpiki Lairik Phongbagi Thoram Loiraba Matungda Ngangom Basanta Singhana Moderator Oibiduna Saitagi Thoram Makhatana Chathaki Tinbikiba Atiti Punamangna Masa Masana Izaba Wareng Saireng Wari Macha Mayam Yokhamda Tahanki Angamba Singna Wafong Piraba Matungda Moirangzem Debo Singhona Agat Wahi Phongdokki Aloibada Mifam Mapugi Athanga Loinana Thoram Mase Maipakna Loisanki Aloibada Zaribon Ipaubu Sawatpiba Amasung Tengviriba Mayam Punamupu Thagatsari